Akasbani Imphal Ngangbam Nganthoi na pau pajari ahanbada maroiba pau Pradhan Mantri Narendra Modi ngasi France amasung Slovakia gi numit 6 nigi khongsat ki damak New Delhi thadokre Missile sing ngakthoknaba flight test mai pakna pangthokibada ngaksel Mantri Rajnath Singh na DRDO bu thagatpa phungdokre Kendra gi mapan tharunggi Rajya Mantri Dr. Kirti Vardhan Singh na hairi Shanghai Cooperation Organization ase Bharat amasung Eurasia lebak singga lainariba mari fagadhanbada yamna maru oi amasung FIFA World Cup 2026 ki ngasi ayuk sanakhiba Group D gi match amada Yumbu America na Paraguay bu panjil mari amada maithiba pikre Pradhan Mantri Narendra Modi ngasi France amasung Slovakia gi numit 6 nigi khongsat ki damak New Delhi thadokre khongsat asida Bharat amasung European Union gi marakta strategic partnership pakthok sauthok hanaba khanagani Maki ahanba khongsata Pradhan Mantri na France ki Nice ta satkani amasung Rashtrapati Emmanuel Macron ga hayang unagani lusingba ani na leibak ani gi mari fagadhanaba khanabaga loinana Bharat Innovates haudokani Bharat France amasung atai leibak singi makok thongba innovation startups amasung tongan ba lamsingda sel thadabasing Bharat Innovates asida punna saruk yagani Pradhan Mantri Narendra Modi na khongsat asigi ani sobada Slovakia da satkani Magna Slovakia gi Pradhan Mantri Robert Fico ga unaduna lebak ani gi marakta tengbang pinaba hengarhanaba wafam kya khanagani tungda Pradhan Mantri na tha asigi 13 amasung 13 ta France ki Evian da pangthokpa G7 summit ta saruk yagani khongsat asigi aroiba numit tha asigi 19 da Sri Modi na Paris da pangthokpa Europe ki khwaidigi chawba technology amsung startup ki thoram Beba Tech Summit ta saruk yagani Rashtrapati Draupadi Murmu na Uttarakhand gi Dehradun da laiba Indian Military Academy gi sama 59 suba regular course amadi sama 93 suba technical graduate post ki passing out parade yengsinkhre ahan boina nupi cadet singna passing out parade ta nupa cadet singa loina na march pass sakhi parade asida punna cadet samanga henbana saruk yakhi Kendra gi Rajya Mantri Santanu Thakur na hairi awang nongpo Rajya Singh hena saukhot hanaba thorang kya Pradhan Mantri Narendra Modi na leptana paikhatli Silong dangrang pawmising da wangang bada Sri Santanu na hai Meghaloi da Kendra Sarkar na paikhatpa tongan ba yaifa thorangi scheme kaya mapung phana mathau tauri mang na hai English ngani kunipan gi Vidhan Sabha mikhalda Meghaloi da BJP na sit masing yamna phangani haibagi thajaba lei Sarkar gi official samsung dol gi miyoi singna Kendra Sarkar na paikhatli ba yaifa thorangi scheme sing ningthina pangthoklabadi Rajya sigi miyamna BJP bu hena pamnarakani Tripura gi Mukhyamantri Dr. Manik Saha na New Delhi da pangthokpa awang nongpo Rajya Singh gi Niti Ayog ki mifamda Rajya dugi chawkha thorangi wafam kya pukhatuna wangangkhre Rajya dugi lisang sena khanaduna laklaba laksa lisingani nifutare ki pandam sing palladuna Dr. Saha na hai Rajya si sel thumgi phibam phagatpada natana mafam aduda phangba pothok sing yariba makhai sizinaduna public service sing digitize tawbagi midyang thamli ngamkhai lana laloritik tawba yananaba Sabrumnagar integrated Sek Post amasung Agartala Akhaura International Railway Line athuba matamda mathau tawhanba tangai phade haina sumhangna phungdokhi tangai phadana sangba polam sing puba gari sam kontra security gi akanba section thorang loina nangase yuk Jiribam dagi Imphal lomda thorakle aikhoi gi Jiribam pawmin hai gari sing adugi manungda LPG puba kunmari petrol puba 12 diesel puba 19 kerosene puba ani Cement puba 19 amasung atai polam sing puba gari sing yauri haujik Jiribam da tanker kunthra mari amasung truck sahum kun panduna leiri JCRE Global College ki College Festival Inna 1.0 loisinbagi thoram haujik Imphal ki Palace Compound da laiba MSFDS ta pangthokli thoramasi tha sigi tareta gi haukhibani ngasi loisinbagi thoramda JCRE gi founder director Lairenjam Niranjan Singh na hai Manipur University da affiliate tawraba JCRE Global College asigi ahanba festival oiriba Inna 1.0 asi tha asigi tareta Tidim ground dagi malom phawbal lamjel sendun haudokhi tungda mahiroi singi damak tongan ba hiram singda sangdam nabagi thoram sing chu pangthokhi maduda makong mathang ta akhraba mahiroi singda ngasi mana mathum yenthokani thoramasida thabak tagi potharaba IAS RK Nimai Singh MIMS Manipur University ki Professor CS Ibohal Singh amasung IIT Manipur ki Registrar Dr. N. Kisorjit Maitai saruk yari tabiriba pawase Akasbani Imphal dagini
Kendragi ngaksel Mantri Rajnath Singhna tongan-tonganba missile sing ngakthoknabagidamak flight test mai pakna pangthokibada Defense Research and Development Organization DRDO bu thagatpa phongdokre. Social media da thagatpa warol amada Sri Rajnath hai sangyeng asina intercontinental ballistic missile ngakthokpa ngamba laibak singgi manungda Bharat so ama oiragani. DRDO na yeknabadagi ngakthoknaba tongan-tonganba technology sing mai pakna sangyeng tawduna laibak asigi ngakselgi phibam hena fagathalle. Mangna hai matamga chunaraba afaba makhalgi technology siznaduna missile threat lakpada thengnanaba system sing asi sembani. Kendragi mapan thoramgi Rajya Mantri Dr. Kirti Vardhan Singhna hairi Shanghai Cooperation Organization SCO asi Bharat amasung Eurasia laibak singga leinariba mari fagathanbada yamna maru oi. Tajikistan da pangthokpa SCO gi mifamda Dr. Kirti na hai Pradhan Mantri Narendra Modi gi Security, Connectivity amasung Opportunity gi framework ki makhada SCO ga Bharat ka afaba mari thamduna lakli. Bharat na terrorism maru phangna muthanaba honabada Central Asia gi laibak singa punna thabak kya paikhatli. Dr. Kirti na makhata na hai SCO Civilization Dialogue Forum Bharat na yumbu oiduna Kolkata da mathang thagi 13 tagi 18 phawba pangthokani. Thauromasi Pradhan Mantri Narendra Modi na haudokani. Civil Aviation Mantri Ram Mohan Naidu na hairi Air India Flight AI 171 gi case matik chaba expert singna thijinbagi thabak leptana chathari. Social media da thagatpa warol amada Sri Naidu na thaudok adu thokiba sahi ama pharakpaga loinana thaudok adu da laikhitraba miyoi singi imung manungda nungaitaba phongdokhi. Plane kaibagi thaudok adu karamna thokhibano haiba ningthina thijinaba Kendra Sarkar na honaduna lakli. Matungda asigumba thaudok thoktanaba aviation safety hena fagathanaba thabak paikhatli. Amaromda Aircraft Accident Investigation Bureau na hairi thijinhumjinbagi thabak pumloi loiraba matung amasung international review mapungphana pangthoklaba matung aroiba report ama pikhatlagani. Kendragi Heavy Industries amasung Steel gi Mantri SD Kumaraswamy na hairi Pradhan Mantri Narendra Modi na laibak asida puthokpa polamsing malemgi kaithelda phanghanaba honabada khanaba mityeng thamduna laibak asigi inkhalakliba nahasingda thabak pibagi sang hengalakli. Bengaluru da laiba Central Manufacturing Technology Institute linkhatkibagi 35 suba kuman thoromda wangangladuna Sri Kumaraswamy na hai institute asina research ki lamda maroiba thodang kya lauduna lakli. Makhata na research ki lam hena khubang chausinaba sel thonggi mateng pigani. Hindustan Machine Tool SMT amuk hana mathau tawhanaba project report pikhanaba semsa duna leire haina so Sri Kumaraswamy na phongdokhi. Kendragi Cabinet Secretary Dr. TV Somanathan na National Testing Agency NT ki Director General Abhishek Singha unaduna amuk hana pangthokadoriba NEET parikya gi semsariba sing yengsinkre. Sri Somanathan na hai Kendra Sarkar, Rajya Sarkar sing amasung District Administration na punna khusamnaduna NEET ki parikya asi asoi angam yaudana pangthoknaba honari. Parikya asida ayetpa pirakpa natraga niyom kaina thabak tarokpa miyoi singi mathakta aingi oiba sabsaba dandi pigani. NEET ki parikya asi tha asi kunmathoi da pangthokani. Mexico, Canada amadi America na yumbu oiduna chathariba FIFA World Cup 2026 ki ngasi ayuk sanakhiba Group D gi match amada yumbu America na Paraguay bu Pajel mari amada maithiba pikre. Haukiba ehingnongyai matung pung 12 makhaida Canada gi Toronto Stadium da sanakhiba Group B gi match amada yumbu Canada amadi Bosnia and Herzegovina Panjal amamam chanaduna draw chatkre. International Day of Yoga 2026 pangthokadaba numit 9 khak ngaisilakpaga loinana malemgi mafam kyada numit asibu palan tawnaba sem saba honare. Sahi asigi oina numit asigi palan tharumgi wakhalodi ahal oirabasu yoga tawduna hakchang phana leiba haibasini. Aroibada maroiba paw amuk hana Pradhan Mantri Narendra Modi ngasi France amasung Slovakia gi numit 6 ni gi khongchatkidamak New Delhi thadokre. Missile sing ngakthoknaba flight test mai pakna pangthokibada ngaksel Mantri Rajnath Singhna DRDO bu thagatpa phongdokre. Kendragi mapan tharumgi Rajya Mantri Dr. Kirti Vardhan Singhna hairi Shanghai Cooperation Organization ase Bharat amasung Eurasia laibak singga leinariba mari fagathanbada yamna maru oi. Amasung FIFA World Cup 2026 ki ngasi ayuk sanakhiba Group D gi match amada yumbu America na Paraguay bu Pajil mari amada maithiba pikre. Paulo Jare.